Manipur gising amasung tampaki mafam singda security force na area domination Amadi Thiba Humbagi Thabak Leptana Chathari amaromda Manipur police control room na thadorokpa serol amagi matung ina National Highway 2 Imphal Dimapur Amadi National Highway 37 Imphal Jiribam lambida lamdam asige tangai fadana nongmada sangdaba yadraba posei puduna lakpa gari sahumga subna kunthraga taruk amadi chaniga subna kunthraga humdoi hairiba lambi asida apanba yaudana pusilakre Makhatana pochei pusilakpada khudong thiba thoktanabagidamag singnaningai oiba mafam singda security force na akanba section tharang lokhatki Manipur gi district pumnamakta pamdaba thokdok thoktanabagidamag sing amasung tampakta punna sek point samagatara hangduna asat awong sing sek tawki adubu mioi amata Phaba punbadi yaukide hari amaromda Manipur police na gari da tinted class lokthokpage chatharakpa drive ta ngarangsu gari 52 pan phaduna tinted class lokthokre hari